Chahi henjillaklaba Irang Asina Maram Oiraga Khun Ngakliba Icha Inao singda Onshinduna Phanaba Hotnaba amadi phabagi thabak chathariba Asi Yaningde Kakching District ki Laimanai Mamang Leikai Khun Ngakpa Heikrujam Somorjit Chahi kuntra apokpa leikhidraba Jugeshor athuba matamda condition amatta yaodana thadorakkadabani haina ngasi Laimanai Mamang Leikai da wakat meepham famkre Laimanai Mairapaibi Onshinduna Phanaba wakat meepham aduda saruk yakibi Mairapaibi amana phongdorakpada haukiba tang kuntaret ke nungthilda Heikrujam Somorjit na mahaki mayum mayada leiringaida gari machada lakpa fizam setpa mi anina puraga chatkibane aduga lalhulup amage ming paksilaga pulisna fare haina pauda yaurakpa ase angakpa poe Heikrujam Somorjit hauzik thokliba Irang asida micham ama oina miyamgi mateng panglaga leijaba misakne mahak fakhiba adusu mamanaba singa chatminnari boininge phabani haiba khanglamlabade tanaramasu yabne asumna aikhoigi khun ngakpa micham singda onshinduna pharabadi aikoi matau karamna hinghogadoribano haiba haina hangbaga loinana khun ngakpa somorjit athuba matamda thadopiyu haina mari leinaba singge pukning chingsinke Meepham sida Onshinduna Khun Ngakliba Icha Inao sida Onshinduna sumai sum phabiragadi akhui karamai tawduinoba ichasingje mama akhui kamai leiyu haibanoba ichasing sumai sum moina haidi nataba ektu pansilaga sum phaba taradi karamai tawduinoba masi yaningde athuba matamda thadopiyu